ngasi sum mayam da kana gani khanduna loksing gi pukai mayam da health tips pudun laksari mayam da fum yeng taminasi aduga ngasi gi thamjaga duri bakante na sigi maming sina mayam ahal oisilhande punsi sangal lehaba matawkram na ahal oisilhanda ba sum punsi sangan bano haiba sigi matang na mayam da thamjage article asi reliable source ta yumpham oiraga phongmone dubu masina medical professional singi paukta ki mut sinana ba honabadi nate amukana mayam meditation tawbana ahal oisilhande punsi sangali mayam karamna thokalibano haibadu mayam da thamjage Sangna ina meditation tawba miyoi singi nungai bu pawa mo oina handakta researcher singna thijin bada meditation na blood pressure hanta hali amasum thamoi gi laina sing ngak thui haiba khangle punsi meng semdok paga loina meditation tawrabadi hakchang manungda cell sing siwi gi sang hanthanduna ahal oisinhande amasum punsi sangali hari Iowa da leiba Maharishi University of Management MUM gi report Slindar na haki meditation tawduna pongning wakhal fatharabadi blood pressure hantharakduna heart ki phibam fagalakani mamang na pangthukiba study singdagi meditation tawbuna blood pressure hantahali heart attack amadi stroke ki risk hantahali amasum punsi sangdukhali haiba khangkhrabani handakta ikon kon boina Howard University Medical Center blood pressure wangba nupa amasum nupi nifugani pan study sataki study da saruk yariba miyoi singbu kanglup ani thokna khaidolaga kanglup ama bu sang naina meditation toholami atopa kanglup ama duna punsi mahi hongdo khanbaga loinana haksangi arumba hantalami amasum thumgi sang hanthana pijarami ani suba kanglup adu sang naina haksang sajil tohonbuga loinana yu amadi maikhu sijinabigi hainabi thatokhalami sayul taraga turuki matungda sangdamna dunu yengma matamda kanglup animak blood pressure hantharam bathengna Mataw asumna punsi meng semdokpaga loinana numit khudingi sangnaina meditation tawrabadi thamoi gi laina yauna anaba kya mangjaunana ngakthokpadagi punsi sangdokhali haina Maharishi University of Management da Institute for Natural Medicine and Prevention gi director oina leiba Robert Slinder na phungdoki medical journal PLON1 da phungdokiba report amada molecular biology ki professor John Faganaki thamoi gi laina ga mari laina maramna study gi report yamna maru oina lafam thui researcher singna ki meditation tawba loinana punsi mahing hongdok labasi haksang manungda telomerase kauba enzyme ama thulakpadagi blood pressure amasum cardiovascular disease ki risk hantarakpani masina maram oireduna punsi sangdokhali handaki study de saruk yakiba Howard University College of Medicine gi Ottiolio Randall Naki meditation tawbaga loinana punsi mahing semdoktuna wakhal waba madi langtaknabagi sang hanthan bangamlabadi haksang manungda telomerase sang wang thaturaktuna blood pressure hanthali amasum punsi sangdokhali matamgi khonglei matungina miyoyamba mathausinnarakpaga loinana saksa yuthak soirakpa amasum ising nungsit mosilakpana haksila sauna akaiba thogalai masina wakhal waba madi langtakna hanbadasu mateng pangsili Pungning wakal pathabagi matang na lokhat payaba khwaidi gi marueba thorangdi meditation ni numit khudingi pungkha ama meditation tawba matamda wakal nungai hali pungning wakal laita hananabagi damak nongmada pung tare tagina pan mapung fana tumba mathoktai khongna satpa haibisina khwaidi gi laiba haksang sajilni nongmagi ngak ngha khongna satlabadi wakal amasum haksang animak nungai hali phataba wakal khanba matamda mangjari bisi isait ithantani Nungaiba madi apaba wakal khalaga kanaba phanglibasu isa khaktani haksang nungai hananabagi matangda ahanba khongthangdi wakal nungai hanba haibisi aduga wakhan bu nungai trabadi atai hiram singda phanakana honarabasu haksang nungai hanba ngamloi punama asigi mathakta numit khudingi masi oiba chinjak masal suna sapa mathautai hena maru oibadi numit khudingi meditation tawduna pongni wakal nungai hanba duni haiba ngasigi loksingi pukai meditation tawbuna ahal oisinhande punsi sangali habisi myamna thamjage aduga amukana article asi reliable source ta yumpham oiraga phongmani adubu masina medical professional singi paukta ki mot sinanaba honabadi nate